Online Manipur YouTube channel aswing birba mayam pumnang pu amuk hana taram noksari ahan badem na Maruoiba pawam update thamjage maitai de satharapa cookie singi cyber war Luwangbi Hemanjit HATLAMDAI AMASUNG HATKHRABA matungi photo viral OIRAKLE Manipur thokliba tangdu leita da film asi adumak hinglaga lehenabagi pandamda cookie singna maitai de satharapa cyber war gi saruk amoina tha ahumlom thiba khangdana leirakhiba nupa masa amaga nupi masa amaga gi hatringai amasung hatkhhraba matungi photo social media da viral oirlagle hatringai amasung hatkhhraba matungi photo sing social media da viral oirakhhraba nupi masa adugi maming Luwangbi Linthoingambi sahi taraga taret apokpagi ming hizam kulajit kawi mahak tera tongbram leikai degini mahakka khongbusu oiminakhiba aduga hatkibagi photo viral oirakhiba nupa masa adugi maming da fizam Hemanjit sahi taraga taret apokpagi ming fizam ipungo bikawi mahakna takil kolom leikai degini Manipur da kangluk ki irang thokraba matung makhoi ani haukiba July 3 ki ayukta mayumdagi thokhibadagi thiba khanglakidabani makhoi ani na paikhiba mobile phone sing gi tracking tobada Bisnupur district ki manung chenba kokta kaithil phawba laklambagi khudam phangki mafam dudagi makhoi ani maki mobile phone sing off tawsinki madugi matung numit humni marini leiraba matung dunupa masa asigi mobile phone adu Airtel gi atopa sim card ama haplaga lamdalda switch on torongki on tobada sin nakiba sim adu Surasanpur leiba ling naichom kobo amagi mingda lobu oiramki haina Police tagi phangwa paun hairi matamdudagi nupa masa amasung nupi masa ani sikuki kangbu amana fakhre haiba police na confirm tawbu ngamki thodok aduda chen nabani haiba miyoi amata police na ngasi fabu phagat pangamdri adumakpu case asi hojik CBI na pairaga thigatlibani imung manunggi miyoi singna su CBI da statement piba leikrabani yamna singringi oiba mong amada thiba khangdana leirakhiba nupi masa amasung nupa masa ani sigi HATLAMDAI ngaihakki mamangi photo amasung hatkhhraba matungi leimaida taduna leibagi photo kaya marum Facebook fake account amada thagalakpa thengnaki leikidraba nupi masa amasung nupa masa ani dugi viral oirakhiba photo adu mobile phone amadagi atopa mobile phone amada photo namlaga thagalakpani crime mem asiki photo nammi haina lawba yariba mobile phone adu Realme C3 haibaduni photo adu da watermark yawi watermark adu da photo adu July 9 gi ayuk pung taraga mathoiga minute kunga 9 da kapkhibani haina iri masimang na taklibadi nupi masa amsung nupa masa adu mangkhiba numit adugi nini suba numita hatkhiba oigani haina lawbayai tawbudadi makhoi ani kamdawna hatkhiba no nupi masa adu tawkhibra amasung karamba mafamda hatlaga kadai waida asiba haksang sing adu loisin khibage haibadi source amatadagi fangba ngamdri panbayabadi irang khajik nemtharoba matungda cookie sing na maitai masa sing faraga hatkibagi video footage natragna photograph sing hek social media da viral oi helagi mamangda su kangluk ki irang asi kharmakhai ingtaduna tampaki area da tangdu leitaba khara haurakpa matamda mamang thakta sekmaijing degi naha ni kanglaton biromda mangkhiba irengbam chingkhai nganba amasung sagolsem ngal leiba anibu Tamthina Hatkhibagi video amuk nauna viral oihlaktuna irang tokhan khiba leikrabani asumna tampakta tangdu leitabagi phibam khar makhai hek hanjilakpaga asigumba yamna ki tujungba pokpa amadi pukning wakhal sokpa photo amadi video sing hanjin na thadoktuna maitai singda kai hobagi mawong ama chatharakliba asi cookie singna chatharakpa cyber war am oigani haina launari video sing bibagi damakta mayam pumnong pu amuka hana thagachari anobo update ki damakta online Manipur YouTube channel asibunung sibiduna subscribe to biramu. Thank you so much.